ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯖꯦꯜꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯖꯥ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡ ꯉꯁꯤ ꯊꯥꯗꯣꯛꯂꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ISTV ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ Manipur University ki Vice Chancellor ki wathoki matangda jail da fajinduna thamliba Manipur University ki oja amadi mahairoi sing ngasi thadolagani haina Chief Minister N Birena ngasi Kanchipur da leba Catholic School da tarulak shuba All Manipur Catholic School Biennial Games and Sports mit hagdokpa ki thoram da phongdokre. Mahakna makatana phongdokhibada ngarang ahing mahiroi lup taruk MSU MSF Desam KSA Shuk amadi AMS ki thomi singa Manipur government ka wari sanaraba matungda tonganba Memorandum of Understanding ama inakre. MOU adugi matung ina ngasi MU wathoka mari lainana jail da lairiba oja amadi mahiroi sing thadoklagani. Oja amasung mahiroi sing thadoklabadi Manipur University gi mahusagi punsida hanjilaklagani haibagi thajabasu lengak asida lei haina phongdokhe. Magna makha takibada lairiba lengak asi miyamgi lengakni ban blockade amadi tongan ba strike changsendringai gi mamangda nungaitaba leibasing mangjong wari sanaba lengak asina thong launa hangduna leire. Masigi khudong chaba asi mipum khudimangna lobiduna hena chokhatpa khunai ama oinanaba hotnaminarasi haike. The long going crisis of the Manipur University, where came to end in yesterday midnight. One MOU was signed between the student communities and the government of Manipur, and I believe from today onward, those in jail who were arrested with the issues of the Manipur University will be released today, and normalcy will be restored. Our governments will be always the people-oriented governments. We are always opening our door for any kind of negotiation, talk, discussion. Please come forward for a peaceful coexisting. Dialogue, talk is the only solution. We should not disturb the academic career of the students, the life of the day-to-day earners by calling ban and blockade or general strikes. We should totally stop this kind of culture. Catholic Educational Society Manipur na sinba ngasigi thoram aduda Forest Minister T. Shyamkumar, PhD Minister Losit Dikho amadi Catholic Educational Society Manipur gi President Dominic Leomon na chingbana saruk yakhe. Tongan ba Catholic School kuntra mapal dagi lakpa mahiroi lisemaga chanipan marufuni na saruk yaba sports meet adu hogdokpaga mari lainana March Pass competition ama supangthokhe. They will be competing in the boys' followed behind. Manipur gi itihas tahan boina chatkhiba September gi tang tara mapalda Chief Minister N Birena Imphal Jiribam gi helicopter service hogdokhiba adu tha ama mapung fadringaida helicopter service tawriba Pawan Hans Limited ke helicopter asi nong yuba yaure. Masina Jiribam dagi Imphal amadi Imphal dagi Jiribam da helicopter tongduna chatiba miyamda nungaitaba pokhanbaga loinana akiba fahole. Manipur lenga ki mari leinaba Department of Fiba masida athuba matamda mityeng changduna miyamna nungaitriba asi kokhanbinaba miyoi kyana pukning chingsilakle. Manipur service tawriba helicopter asi su kaya yamna kuirabano haibado munna khangdoktuna thabak paikhatnabasu lenga ki pukning chingsilakle. Loktak District piga da banihaina nauhongna na muk ningsinglakle. Chahi kuntra manga mamangda tankiba Loktak District adu piba matam chare haina. Moirang Kendra gi MLA P Sarat Chandrana Modi Bhavan Moirang gi office tingarang pangthokpa paumi singa unabada phongdokre. Dagi chahi kuntra manga gi mamang solising sama pan marfu adai dagi horaga. Aikoi
Bishnupur district si semak pa matamda hanagi chief minister weramba Moirangi Koireng hena mayam punamana khangnaba ma fawba yauna ekhoi jail da fawba changdana district Moirangi sida Loktak district haiba ma semu Moirangi subdivision sidana ekhoi Moirangi area sidana headquarters wehelu hedana anoba district semak pa matamda tawfi matamda matamduda leiba lengak sasangi akogi warepta adugumba mayangi oiba achumba amasung yamna maram chaba demando madu khanna kidaba Mahakna makatan haikibada state amadi center dasu BJP lengak leirabanina Prajasingna Loktak district pinanaba demand tawduna lakliba asi miyamgi khalaga amadi sasan tawbada nungaina ba thabak oina pangthokpada matam chap charagani Chief Minister nasu mityeng changbiu haiki Honorable Chief Minister da amasung Honorable Revenue Minister yaw na te mari lenaba Minister Singh da Chief Secretary amasung Deputy Commissioner Bishnupur da Assembly segment ahum leiba Moirang Thanga amasung Kumbi leri base masigi shasan gi mami se direct kan base matam chana December phawgi manung da yaragadi ekhoi anoba district amakak masi lawthok piu district tugi maming di fajagraba Loktak ki sinasag yang min selor kan da leiba mafam mase ekhoi gi puwari da su yawba culture amasung Moirangi sumbawari da su saithaba da su yawri ba Loktak ki maming se tholer kanda Loktak district haiba adumba makak ekhoi gi lamdam masida pibi dana madugi kanabado amasung praja sing na harau jabado madu phangan biu haibagi wakalonda ekoina chief minister da ekoigi apamba matungina ai boina Moirang mandal gi president amasung mayam yauna punna soi torer kanda pisin gani amasung mantri mayam da yohon gani officer mayam da yohon gani mayam da sahajok pibiu koina taliba demand se haijari base leibak ki yaifana bagi damaktani lamdam masigi yaifana bagi damaktani Wangjing Tentha Kendra Manung Chanba Tekcham Dalaiba Tekcham Girls Upper Primary School gi Nauna Saba Classroom Ahum Ngasi MLA P Brozena Sangakre SSA gi Makada Lupa Lakun Mapan Hena Changna Saba Classroom Sangabagi Thoram Aduda John 3 gi JEO Langathil Jila Parisat ki member yauna Miyokyana Sarukya ke MLA P Brozena Fibam Patana Leriba School Sing Lengak Asina Akan Bathabak Lokatuna Matamga Chunaba Mahiloisang Amamam Oinana Bahotnari School Management Committee Kunja Singh amadi Oja Singh nasu mating pangduna lengak asigi pandam fangnana bahotna minasi haike policy ki matungina ano program ki matungina ikoi government na paikhalisi anganwadi dagi hauna ikoi angang si sema aba anganwadi dagi sema patuna sumaina ikoi primary ki thakta loina high school ki thakta higher secondary ki thakta oksi government na semgal aga school si dagi chhatra se hongdu handana param koi grassroots level dagi sema ga afaba chhatra ko thopagi plan si koi government ki da leire iroina na ikoi school sing si chhatra leitaba mafam chata sing se koi muthalaga asai koi maru brahmena hai gipto amalgamation tawraga school mafam chaba chaba to punjan bagi thorang se leiraba masi gumba policy program se paikhala ko matam da Manipur da koi education system se mayam na haina riba se adum pharakani na koi khanjai Imphal Art College da numitareni chathagadaba students biennial workshop ama ngasidagi haukre R&V Art House na sinduna pangthokiba workshop aduda Mumbai gi visual artist Archana Hande amadi Kala Bhavna Vishwa Bharati Santiniketan West Bengal gi Sanchayan Ghosna resource person oiduna fine arts ki maramda wangangki workshop asidagi mahirui Nepal khangatlaga Kerala gi Kochi da pangthokadaba international students biennial workshop da saruk yagani hairi R&V Art House ki co-founder Dr. Vizita Ningombamna Manipur da ahan baina pangthokliba workshop asina fine arts ki mahiroi singda kanaba kaya fangangani haike students me amgedi moi ki career semba yaba adi platform amane handaki workshop se kai gino da akoi ki benali tunali namalai si akoi ki art ta hairagana yamna achauba akoi ki award ta phangasu or any activity ta wasu moi ki maming ta yawardi moi ki artwork sing se adum adi phawba yaraba keno akoi platform amane aduna Manipur da lakpase handak na di han han mani but as an art house we are trying our best to have more of these workshops so that we can promote more of these artists from even the professional artists Paugi marak tatna te break ama
इम्फाल ईस्ट की कोंगपान चनम लेकाइदा लेबा एनटी इंटरप्राइजेस हाना एमएलए ओरंबा ईएस नंदी के सोगी युमदा हेक्ता लाक्पीरगा जीके ई रिक्शो बुक तौबीबा यारगनी लोइनना पोल्यूशन थोंदबा थाउगी दरकार लेत्रबा शो अस्किदमा बैंक लोन ओइने सु फंगबीगनी हाना लाक्पदा हेना खुदुम चाबे पिजरी अकोपा मरोल 8974002140 दा फंगबीगनी Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu September thagi GSTR 3B return file tawbagi aroi banumiti lakliba October thagi tang kundani sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government This Durga Puja, celebrations and happiness will never end with amazing offers from Samsung. Buy a Samsung Galaxy smartphone and get a chance to win a Jeep Compass, Hyundai Eon car, Honda Dream Neo bike and lot more. Hurry, visit your nearest Samsung store today. TNC apply. Manipur da amata ngairaba organic outlet ta phangba organic ki pothoksing sizinasi Lengsin Viraksi Bless Manipur 2018 Lak lebo October ki tang taranipan Numidang wairam pung mari makai Ibo yay masumang lila sanglen konung lampak Infal Manipur miyam gidamak amasung anayak sing gidamak isogi manay na pratna tawjagani Thazabiyu angak pathokadori Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabi break matuna taram nok cheri hozima khata papau Manipur lengang na matamatam gi miyam gi yaifana pagi damak anaba singi mateng pangnanaba paikhaliba scheme amandi project sing fangdapagi wakat leptana lakli hiramasda report ama Wangkai Yonglan lerakta leiba Maisnam Usarani sakhiba Lisingani ga taraga tarukta masagi kidney animak fail oire haina detect toraki mahaki kidney transplant taunabagi damakta mahaki laikhidraba mapuroiba Maisnam Ramanandana mahaki loina bida kidney donate taunanaba mahaki test tokthokpa matamda Ramanandagi kidney na hena phibam soksana leide haiba khangba ngamaki sakhiba 2018 gi January da laibak thidana maki mapuroiba Ramananda laikhidre adubo Chandigarh PGI da kidney transplant tarwa matung amukasu fail oirakpadagi hauzik yam wana dialysis sathaduna leidi saranagi masanupi ahan jahi kulom khatangariba angang nupi masa asina mahaki angamba level da koi chenduna mama ase hingandaba yade haiduna wana hotnaduna hauzik layeng bagi thabak ase sathari Uji ay lairisina ko itay yumdani lairise chaba thakbo budi moina tawbi ko dialysis taw ko pag chanupi sina ko thithira hanga kholaga tawe chanupi do school ama pui private school lama pung baro phok ko lising ahung khatani thada changi di hapta am da lising manga taruk changi ni aina leitala ai yum bha ji aina pujabani mu da ina bi na bagi LFS ki one of the past pupil student ki parents ama yamna laibak thiba hai batare inau na mapasu kaina khre aduga at the same time hojik sumagi apopi ma sisu dialysis tawri kidney gi capital laitabana ma si hojik transplant tawang amdre angang asi ma hojik only ma graduate tammi ba angang ni aduna pumna maksigi burden मैम सिंग amnanaba namana honaba matamda mana my friend circle मैम organization मैम ate मैम na sumonda mateng pangbirai akoina su akoina pause tajabadagi angamba khara puthokjaraga magi mateng oina akoina tawjabani government gi su semanak ta jalurabane una chakan sida mana free dialysis ire
फ्री डायलिसिस से इरा कान से सरत मनाक चलुरा कान दुदा माना बीपीएल शो तौददी यादे न हाइरे अखोई बीपीएल दुदी पाइहौदरे अदु डायलिसिस फ्री डायलिसिस तो फंगदरे कनो एमएलए मनाक चला कान दुरा हाइरा कान दुदा एमएलए ना डीसी की थ्रू दगी तौरगा माना जेनिम्स द फ्री अमा फंगहलिसे सिमंगाय source of income kaim leite leijaramba yumpham low inkhol plot pumba leikidraba mapuroiba amadi mahaki layeng naba hotnabada leiramba sampati pumba satkre masanupi class 12 khak loiraga makha tamthaba ngamdana question laga private school amada oza oiba yauraga mamagi layeng naba hotnari makhoibu nungsibiba miyoi kharana natraga laikai gi kendra gi MLA singna angamba mateng khara khara pangbirak panatana government ki maikai dagi sima phange haibado ngasi bhawba makhoi da leitri haina masanupi asina thamoi sokna tammi makhoi government ki site gi su kari gumba amta expect tawdre makha ta na expect tawbu su pamdre haina su yamna warau na tamage paudam jariba camera woman Babita Asangbam ga loinana Rina Nongmai Them ISTV News Wangkai ngasi malengi mafam kya da pangthok liba World Food Day gi thoram asiga mari leinana Porompat leba Commerce and Industries ki Food Processing Training Hall da World Food Day gi thoram pangthokre thoram adu da Manipur University ki hana VC oiramba Professor H Tombi Commerce and Industries Department ki retired Director Dheeraj Yumna Chief Food Technology Management ki President NG Maimuna Sarukyaduna thoram pangthokhi Greening the Blue Hybrid Team da Association of Food Scientists Technology na sinduna pangthokiba thoram ashiga mari leinana Chief Food Technology Management ki President NG Maimuna Pitribi da chanana ba chinjak fanglaktabagi akiba lehendana ba haibasi handak chahi asigi World Food Day gi pandamni aremba da pat pumduna mang takhigadoriba polam sing recycle tawduna amukka na sizinaba yahanba mathautai haikhi hunger si avoid tongnabagi damakta protein food hangalanba amungna agriculture product hangalanba amungna seafood hangalanba and mayam je som matang thim change taw lakpani ada kumsi gi di thim si greening the blue haba samudra gi matu si blue ni aduna mase koina greening tawn bhai di madai aquatic plant ama natra madagi koina lobu yaba koi gi seafood mayam lawraga koi gi world global food hunger si laitana bo hona jabagi item ni ayam bana khoina manipur to buya basi koi waste oina satki gadaba natraga leiriba mayam jingse masina sin na buya ba food production ga mari lenana ba mor sin na buya na ba hona ba adugi thawong ne World Food Day gi thoranga mari leinana Moirangi ngang khalawai nongkrang pokpi da leiba Glory Children Home gi angang singda Lions Club of Nambol District 322D gi maikai degi cheng bag ahum atei chana thakna naba polam kya khutsinakre Lions Club of Ningthokong na sinduna pangthokiba thoram aduda Lions Club Nambol gi thopuba singyauna tongan ba miyo kya na sarukya ke Lions Club of Moirangi Immediate District Chairperson Y Modhuna Aikoi Masel Mateng Pangnagadabani Haiba Wakalol Aduda World Food Day ga mari leinana acha athak asi pi bani haiki Adugi program dubu sakhang biri hana haiga Lions Club of Nambona President musu members singna BOD meeting the warrant number humanitarian aid khara proina sana thana biyan thokki thorum khara pangthok na bi list ta oinam da ma amusung Mayan Glory Children Home Mun Chaden Birga Asiri Uparaksha Asipak Company Haina Kanjibada Lions Club Nambolgi President L Manglemba Shingna ate district sing the Ladiba Home sing the su angamba mateng pangani haiki meeting jam amunet pamjara koi ponse koi di chat to lak chai bani koi lak ta sei sun chu kai asigumba wall post tek mai lena sona thuyan ga di khata na koi phone sta bu hana lak pang moi jage adu gan si ja cha sing asibu koi kai mu khar do sangam khar do sa chamin thumi na ba koi da ngam ten pije to gi thor ma si koi amona lak pang ngam bra hai ba si so da thong ni je ko le na ya so do su pang le si ha pe ni je District Administration Imphal West Konthojam Kendra BJP Mandalga Kutsam Naduna Go to Village ki Thauram ngashi Moidang Pokta leiba Ibudo Koro Hanbagi Sanglen da Pangthokre Tongan ba Department Kuntra ki Mathakta Saruk Yaduna Pangthokiba Go to Village ki Thauram aduda Imphal West ki DC and Pravin na haktheng nana yengshin ke
ngasi ki go to village ko mari lainana chief minister gi haksel gi tingbang gi health card saba labor card saba ujwala scheme gi gas connection piba nauna voter list chansin ba yauna tongan ba government na paikhat liba scheme singi kanaba singda praja singda hak theng na kanaba fangan khe सरकार असना चथरकलिबा गो टू विलेज की थबक अशिगा मरी लेनना डीसी इम्फाल वेस्ट नावरेम प्रवीण फोंदोरकपदा प्रजासिंग मफम मशिदा फंगलिबा खुदोंग चाबसिंग असि मरु ओइना चीफ मिनिस्टर की हकसेल की तिंगबांग की कार्ड सिनमी सिंह की कार्ड सिंह खक्त नतना गवर्नमेंट न पीरिबा तोंगान तोंगान बा स्कीम सिंह की खुदोंग चाबसिंग हक थेंगना फंगन बनी हाइखे मरुइना प्रजासिंग दा काना पीरिबा से मैम सु हेल्थ सेक्टर दा सिनमी हकसेल की तिंगबांग ये कोई revenue da exam kino tat dakar ho certificate income certificate ho residency certificate ho birth and death certificate ho certificate then in that self I am the CTV village go to village ki comes the official sing la I am the comes the certificate person I am solve the year Amarom the Bisnupur district ki oina anirak shuba go to village mission district administration ki makhada Moirang CD block ki manung chanba kwakta bazar da leba INA high school de pangthokre Tharamadu da tongan ba department ki stall kunmari na saruk yaki Tharamadu da works ki additional chief secretary Sohail Akhtar additional chief secretary agriculture let Khogin Haukip amadi Bisnupur ki DC Pawan Yadav na chingba official kya na saruk yaki Tharamadu da Jwala scheme gi makhada beneficiary kunda Haran Valley Indian Gramin Vitreki Kuthangda gas connection PK Popular Front of India gi lamjing makhada healthy people healthy nation haiba theme da tha asigi tang tara manga dagi tang kuntra mathoi fawba pangthokadoriba National Health Campaign Manipur gi oinasu sanga yumfam nungthong bazar da ngasi hogdokre Popular Front of India Manipur State ki Vice President Mufti Arshid Hussain Yauna thaupuba kyana saruk yake wangang kibasingna fongdokna kibada masamau faba khunai ama oinabagi damak asigumba campaign asi pangthokpani campaign asida miyam na saruk yaduna mapung fahan biu haiba wafam thamnaki drug lana season naba toklasi nupi angang singda crime chathaba leplasi aikoi amata oisi haiba santigi paujil puba khongchat ama India gate gi Manipur gi senglaba kangla fawba khongna lakhiba yumkhaibam nanauda achamba khudul piduni kai khumnaba utke Manipur Police Rising Day Gamari Lainana Chatharakpa Inter-Unit Inter-Battalion Football Tournament Second MR Delusion Kre. Final match time Fallis District Police na Churachandpur District Police po Panjil Amar Shinoda Maitiba Piki. Tournament Lotion Bagi Thoramda DGP LM Khokte, ADGP C Dongel, ADGP P Dongel Amadi, IGP Clay Khongsai na Chingba Official Kiana Sarukya Ke. Makok Matang Tarab Amadi Thoidok Hendokpa Sanari Singda DGP na Manamatum Yentoke. How's the Mariba Pau Amukana? Jail the Fajan Duna Thamliba, Manipur University ki Oja Amadi Mahiroi Singh, Ngasi Thadok Lagani Haina, Chief Minister and Birena Lautokre. Hoji Pau Bugan IS TV na Pijaba Pau, Matanga Shadalo Senjere, Bidyang Tabiri Vasingbo Mukana Karamjeri.